Nongsu thitli churi, Lairiba mafamdo, Kadaidano haiba chapchaba haiba ngamdre, Maikay khuding, Chingna ikoy sin bagum taurari, Arapa maikay dagina, Nupi amagi khonjel, Kanna tari, Maikay adomda, Laknaba, Kanna hotnabani, Adubu karamba maikay dano haiba ngamdre, Mekiras, Machinda tablap sole. Ching sibulang lagat chatpa ngamdre. Kaino ina torisina. Isa se sukson tharakli basina, Kariki warjana. Tanjaduda nupi ama kapli tauduna. Ay bong takan biyo. Yambong. Ay bong takan biyo. Khonjel dugi maikay thi duna lakbani. Chinglon amadi lanthok duna chatpa ngamle. Ure laptag nupa mayam na ikoy question duna leibado. Mekiras maikay adomda tafing chensile. Adobo yoba ngamdre. Chelibado machi lengdabagum taurari. Nupigi kapagi khonjel dumaso sum hogale. Mayam dugi maraktagi mami sami oina khasik ubade ngamle. Nupa amana nupi dugi makhutto jejet pashin duna mangonde yenglakpa sakfamdo. Nupa dugi masakto ubada amuke hena saugale. Khonjel do kalap laure. Paikhomba paramba khudang du hena kanna jetna paisin kibagum taurari. Nupi dugi khonjel duna mafamdo inin nilhali. Sorsu thabe honduna wana khangjari machin deso taplap sole. Yambok, ay bong takan biyo ba? Ay bong takan biyo. Uiselamba mamito kang pang thore. Hiblamba do fog hawgatuna may hagfam lagale. Masado ipapakat pagum tawi. Room do ikoy ni yeng duna le. Layriba room do karum dano haina. Famlamba do fog hawgatuna washroom lomda changlak duna sawar makhada fam duna layri. Tep do on taw duna fame. Machinda taplap sole. Abe, nangbu yambong na yam waraw rabrane. Yambong na tawriba mayam sibo. Nangbu pendrabo. Ahing duma WakhaL macha mayam duna fumbang naraga layrari. Mathangi numito angan ba ayukto manitom bagi manakta lai. Sumang maton duda haifit lep lagale. Pocketagi phone do logthok duna call taw duna kauthoi. Manitom baso uiri taw duna masado imang na hogalai. Pungdo haifet ngali. Ayuki pung mari makhay mukta tarakpada ngari bani. Hobe makada kumtharae. Sumang matonda iwang na lep duna layriba Mekiras ki manakta hobe changle. Aduga nakhong atik basiga kadai dano laisina. Mekiras makhong juda haifet yeng thay. Adubu thawa isa sada. Sige dikasyon ate day daw. Ay nang gawari aruba ma shananing duna lakbani. Lo, manung da changaga irinja na sanasing. Nakhong do bera may kakarani tawrising. Ang maja sum sila isina kamdaw ba no khangde. Asam na ani do manung da changlak na thariba sofa to da fam thamine. Manitom ba taplap na. Kaidaw ba yaroge? Kaiwa hiningge ba? Ito. Abim na ibuyam ole. Haira iba wahay do tabada. Manitom ba? Nganga da wado ngangning ba phawhan da bagum tawrari. Mekiras wado tap na makhada magtare. Abim gi case to reopen tawse. Nang na upay daw na magi case solution na bang tatawiyo ba? Tasing na ayam wari. Magi kan ba da ayam tina wari. Daramlin da maning tam na laibang amdabagi mami mataba uri. Manglan da toy na lakto na manay buot na rito. Itaw, mating pang ba ama magiwan na tabida. Case to reopen na muknong natarak pa da issue matuglagan ni haiba. Nang nasana so kang lagalariban. Aruba case ni. Close daw kibagi matang duso sati nang ang nakiba. Nang syukhangi dun ni. Sida kam daw na mag-case to bo reopen daw gani. DCP dagi order law da ba pak hekta yaban na din ni. Nang niyana bang dasilo. Ay nangon dagi yan mamating pamdre. So nagi sige wase katangay rito. Yara di nangong dayana ba daw biyo ba? Tatu isyonso na yung laing aside Mekiras at tibasan ang magapangkak oikre. Itap-tap na ngang lagpawangang duda manitom baso yaroy hay na fathik hay bagi panggal sulaytre. Taplap na. Hoy daw. Ay yengagi. Yana ba sila ki? Nang paudo pangagadom haro. Ado di ay magchat lagi. Nakhong duga. Ay tingi. Ngagler mo. Braspat ang tatawar kiki. Si hay do na hobe kakalak do na breast to hobe taw do na amuka kumthare aduga ani do puna hospital room dalai gari do khamlaga ani do manung changle room adomda chumjeng lai lakpagi lambi do walangang na de room da changlak pada sinthoi bade sofa do da isi sina tum do na lairare Mekiras su chang sin do na bed do de hip thai masado ware
Mapan thongda wadaba manbagi mawongni. Adubu tasingna wari. Hek hipthabaga mikup phade. Adumak tumthakre. Nungdang wairamdu thoishna hospital da Mekiras hoigi chanaba puduna lakpani. Adubu sinthoibana de hotel dagi lauraga chage haiduna hanjin haizai. Adubu Mekiras na yade ningayama yausile. Mani tombaga Roger ga bulap lerambadu ubada thoishna nokfit tawraduna. Khara thengdokre saw yade. Mekiras thoishna gi khonjel duda masado ison sonjinakre. Thoishna so hobe changlakduna purakliba mayamdo table da thame. Mekiras tablabna thoyen ba yorokro. Yaraktre chatkre. Kaida Chandigarh da kuidoba Chandigarh da civil engineering tami next year da lorani yare ko Mekiras nokmi tawduna mangak tunom lai yare haibagi matawgum adudi nangna tum lairo ahoy kaduba lai no na tumda nungdang sida kuidawrage lapasu natabasibo adoiso khudong thibai se tamanga banate kanana ingonda kari tawrige asuk chokala matam sida as yam khanjilonuda fattaba na khangadobani afaba na khanbe yade nang yam khangabo kem tho oise hana hair brava thengtringai dal Roger Thilanki na tantalak doidi hengai lakano kashu tawroye Mekiras khonjel kalabna kashu tawroye haidu nang hekta khangabraba khudong thibaduna namangda taraga leiba urabo nang haiba ngambraba ngamade ai karam kanda sidoino haironi amda hairoba Thoishna Mekiras ki adugumba matawduda ingak ngakre ngasina su ahanbani adumna sawa uba adugumba sakpham ama ulakpaduda mata singna angakpa phawi Roger khatnabadu henjilakpa tare khanbana Miki yarege dorage Roger da onsinduna Mekiras na nungdang sida phatta nungda thogladi ihe haidana hairaga loisina khidoise kananu masana khangjade angang machagi kokta am tawi nangam ta thuna thilu Roger natraga I thilugi as nang ninga macha tarise mina wana sonaba mana su thabidaba phubu phuraktrisa naraibak pharabani Thoishna taplapna hotel ga kadagi leiraga aina pisaning dabagini achamba su yawramoi adugini aina sumai lakpase nawana yam kairaba Mekiras hawrambadu khangpha phakibagum tawrari Thoishna gi matawduna sawhanba ngamkhidre khonjeldu khasik nemthaduna pakhatbaini nangbu khudong tiba thokhaningde adugini Roger na ai thingi minu ngai wana sima puraga adumai ngang naraibak to sabre ingbring sumain pubirise Thoishna da mukon sinduna masu pakhatja tawrini kashu khanganu ko khande haibagi matawgum haifet makokto nomlei tanjadu da mani tombana cha kala malak bane phareda punna thira ge nabani ge yani da Mekiras an pizaro adum charo ai thibirage nungai badi pamgraba kaida hairani Mekiras na hairakpani asumna Thoishna na chaktu semlaga Roger hoida pire tongana purakpa tiffin dudagi chaktu lawthoktuna Mekiras ki tongana semla aga pire Mekiras henjang du ubada chaningba phawdre bit khitang halle torbo champut ama morok thaktaba icham chamba chicken kangsoi amagani Mekiras Thoishna de yenglaga shina tradi chaba yada broise Thoishna suklap yenglai aduga chakhawda yam sokpagi natro nahan bomit tawrido Doctor na achambana anamba chawna haibagini henjaningiro naba sum haibani da jagi hauni da nangna thongbanina nangnabu thongadi ihauta hauri duni wahai se hairaga chaktu kothaduna chaba hokre ani dugi matawdo Roger ga mani tombagana munna yengduna dumakle Roger tablab chirol tawraduna koi phau koina dre khudumbi matonda tongre nupi shina unge tong laudi hairam mana mathanda ka khatlaga tong boiramniba mani tombana ungba horaga migi shomangda mu uprang ukhaita akhidana ba khangdreda imang sida short film matek nahandai ni namaise ish aidi yaw da baitabda sinthoiba du nungaidi ai khoide hena mana phibam so amdoini dawrisi waramani oi ai soi muida hairadi phangdabai chaini kaina khankibe ai chakpana tib paktabani ba phaurise wahaido hairaga anido haifet noklei noklibado khonjel khajik thokre adubo chaba mukliptuna tingak yenglei Mekiras aniduna noklakpaduda kaino nabani na juja ga toiduna kai aron athuki thabakno Roger na samu mana pan raginum tawri mabuk phattaba mi na hele ka hinai dudi singba
ꯑꯗꯨꯏꯅꯤ ꯃꯥꯅ ꯁꯤꯡꯉꯤꯁꯦ ꯀꯦꯝ ꯅꯠꯇꯦ ꯈꯥꯅꯤꯡꯕ ꯈꯜꯂꯣ ꯅꯋꯥ ꯂꯧꯗꯦ ꯆꯥꯛꯁꯦ ꯇꯨꯃꯤꯟꯅ ꯆꯥꯒꯦ ꯌꯥꯝ ꯂꯥꯡꯒꯅꯨꯀꯣ ꯃꯍꯥꯎꯁꯦ ꯂꯧꯔꯒꯅꯦ ꯆꯥꯏꯁꯦ ꯍꯣ 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 ꯂꯥꯟꯖꯔꯦ ꯂꯥꯟꯖꯔꯦ ꯔꯣꯖꯔ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏꯁꯅꯥ ꯆꯥꯛꯁꯦ ꯅꯪꯁꯨ ꯆꯥꯃꯤꯟꯅꯁꯤ ꯂꯥꯎ ꯑꯩꯗꯤ ꯌꯥꯔꯅꯤꯌꯦ ꯅꯣꯏ ꯑꯗꯨꯝ ꯆꯥꯔꯣ ꯅꯨꯡꯉꯥꯏꯇꯦꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯃꯦꯀꯤꯔꯥꯁꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯆꯥꯒꯦꯁꯨ ꯁꯤꯗ ꯑꯩꯒ ꯆꯥꯃꯤꯟꯅꯁꯤ ꯑꯅꯥꯕꯒꯤ ꯆꯥꯛꯇꯤ ꯀꯅꯥꯝꯇꯅ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦ ꯍꯦꯔꯥ ꯇꯨꯃꯤꯟ ꯆꯥꯎ ꯑꯅꯥꯕ ꯃꯥꯟꯗꯦ ꯑꯅꯥꯕꯅꯤ ꯀꯩꯅꯣ ꯃꯅꯤ ꯇꯣꯝꯕꯅꯁꯨ ꯑꯅꯥꯕꯅꯤ ꯀꯩꯅꯣ ꯃꯥꯟꯗꯝꯅꯤꯗ ꯇꯧꯁꯤꯟꯅꯕ ꯑꯅꯥꯕꯅꯤ ꯄ꯭ꯂꯥꯁꯇꯔꯁꯤ ꯂꯧꯊꯣꯛꯑꯒꯅꯦ ꯅꯃꯥꯏꯗꯨꯗ ꯊꯣꯝꯃꯛꯑꯗꯤ ꯉꯝꯒꯗ꯭ꯔꯣ ꯉꯝꯅꯤꯅ ꯀꯩꯗꯧ ꯉꯝꯃꯣꯏꯗꯣꯏꯕ ꯁ꯭ꯌꯥ ꯅꯨꯄꯤ ꯃꯃꯥꯡꯁꯤꯗ ꯀꯟꯆꯥꯏ ꯀꯜꯂꯤ ꯀꯟꯗꯦꯗꯨꯗꯤ ꯈꯪꯅꯔꯕ ꯋꯥꯅꯤꯗ ꯏꯇꯥꯎ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯃꯨꯛ ꯇꯧꯅꯈꯤꯁꯦ ꯍꯥꯏꯔꯣ ꯄꯨꯂꯤꯁ ꯑꯣꯏꯈꯤꯕꯗꯒꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ ꯅꯪꯁꯨ ꯍꯣ 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 ꯍꯣꯏ ꯏꯇꯥꯎ ꯇꯥꯔꯤ ꯑꯩ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯆꯥꯛꯆꯕ ꯑꯃꯗꯤ ꯐꯥꯎꯕ ꯃꯥꯜꯂꯦ ꯌꯥꯝ ꯌꯦꯡꯁꯤꯜꯂꯦꯕ ꯒꯦꯕꯨ ꯀꯩꯗ ꯄꯥꯝꯒꯦ ꯆꯥꯛꯇꯦ ꯆꯥꯛꯇꯦ ꯔꯣꯖꯔ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯅꯤꯡꯗꯦ ꯀꯣꯝꯇ ꯅꯕꯥꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯆꯒꯠ ꯆꯒꯠ ꯉꯥꯡꯅꯗꯅ ꯅꯔꯝꯆꯠꯁꯤꯡꯗꯣ ꯆꯤꯡꯊꯣꯛꯑꯒ ꯄꯨꯊꯣꯛꯅꯔꯛꯀꯅꯨ ꯇꯥꯏꯅꯤꯡꯗꯦ ꯊꯣꯏꯁꯅꯥ ꯑꯍꯨꯝꯗꯨꯒꯤ ꯃꯇꯧꯗꯣ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯃꯅꯤ ꯇꯣꯝꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯑꯦ ꯌꯥꯔꯦ ꯌꯥꯔꯦ ꯊꯣꯏꯁꯅꯥꯁꯦ ꯏꯉꯥꯎ ꯉꯥꯎꯔꯝꯃꯅꯤ ꯊꯣꯏꯁꯅꯥ ꯇꯞꯂꯞ ꯑꯗꯨꯃꯛ ꯈꯨꯝꯃꯛꯏ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯅ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯗꯣ ꯂꯣꯏꯔꯒ ꯔꯣꯖꯔꯒ ꯃꯅꯤ ꯇꯣꯝꯕꯒꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯨ puthokduna fengba chatre thoisnana yare fenguranu haina haibani adubu yaba kouba leite namdana aniduna puthokre roomduda leiribadu makhoi ani tangaire anidu wam tangangnade tomina magi thokpa leine achikpado mekirasna thukairakduna haire aina ngasai hairido sauningba phawro thoisna saude haibagi mawongda mangakto haifet haire khon khar kan khramale saunu pakhatana haibani Mekira samuk tumin leikre thoisna sungang lakte tumin lei room gi mamang oirap roger ga mani tombaga do changbagi mari tongna duna lei nang hana changumi as mani duma nang han changuba italli ba ai su talli du changwe kyam kuina mapanchi ta body guard in lei dorige roger shuru nation do nang lei phathik changba jo hina da ba kai shu tawramui koinadri bhab ti bo butho e du tawri ne ha Tamgamro, manung do koinaramadi. Ish, yare bo, changuko. Roger wangang ge haina torakpado ubada maningdagi mani tombado Roger bu room manung da insile. Roger sodum na torakani khangdabana masado room do da paisilagduna uprang upaga tusile. Roger mamito ushile aduga sorry ai ke mude ko uhode Mekiras machinda murum sole. Thorai macha singside. Thoishna ngaglapna Kaidaurage Roger mami tu tap na pangthore maningdagi mani tombana oh mada kashidaude sum kainuma ida sopro nate kashidaude ko taude kemek taude ai kashidaude ko Mekiras machindo ngangingbana di loirabani adubu tumin lei yari na bani thingzile thoishna se amda thinbiur ai thilagi mani tombana hairakbani thoishna na Kana leirage haino Roger na ngasi de leirage duty of lay oh adude muk chatluki ge ko mani tomba mekiras to onsinduna adude ai dokrage mayum phautilam ko rasi se makata ningde bo asumna ani do chatnaba haina thokre mekiras Roger da haifet meeting kharap yenglaga nabani ke dore hebno mimang tumang aduk nai jido nangi nagun dumadi khangbani na room sida khong se thangjilak pangamdab aduini atopagi natida Mekiras hoi mai hairakte adumak tumin leikre asumna numit kharani hojinkre numit tu nong su thili churakpagi matangni sinthoiba thongnaw mayaduda ishaw shawna leptuna leirari machinda su taplap solei mina shuklak changib ashuk hana sotnaraga noigi shumatama madi shungsha shudan lakini nakandagi phone du lawthoktuna Mekiras ta call tawsele Kuide, adumak thuna paikhale. Kuidaure? Mangre daw, mangre. Masak maming lo lagalek. Information amta collect to bangamdre. Panabu waram nine, lothog lo sin tobada. Matam kra ngaira lore, mai wabu kaino. Ahina thirakpada, ahi ge khote chain ngamgadro. Lo ning balo jasan.
Mekirasna mabu darkar oire hairakpa matamda aina mabu phangnaba honagan mana chendana kadai phau chenba ngamdeba wahaido hairaga chenbaldo khajik chinglap tawduna noi sinthoiba sor asangba ma hondoklaga phare thama ningai kise aduga mathang mathang kuithaba pamtre kuithamangre chondaba pamtre abemdo WakhaL leitana leiba ngamnaba athubada honagadabani phare thamake ai ngak le laki wahaido hairaga koldo tubat kakthatre Mekiras hoi mai haide tumina dumak leire ngahaki matung sinthoiba laktuna anido wari sanaduna leire sinthoibana haidoruk yade anam yam kale aikhoiga punna thabak tomina bashiyari torise thado su wa laukini kedobai thadok toiba mafam sida puraga makhoibu thadoktuna chathan gadroba idea itaw action basu yaruini magi mathau yam tari thamki zero airport e puthorokbani CCTV su leiribani pausi wa laukini ibani su chenaba yana leiri police ki investigation tawradi Mekiras thawa sada madugidi kaishu khanganuda aina fana basingi adoidi matha sagan kupsen chenase phone so ni paiba male number to the track torokpa su yai khandana phone du suma phama mada thamkre kanan khangba advanced technology yoramaso ai hospital da yalaga khata ba thabak tawrse tapna ingna sinthoiba Mekiras ki makhong du dai fet yeng makhong du bu yagadro kaya sokpana teda ngamni adum yani matam kredi tumin lerase aho ba hinsang bijogo aroiba miko phawde nungaina podhan kisidana wahai se harga nokthore aduga maya chiksinduna nganglaga madi aigi khutmakna hatkani kanamta shokhal tik tik launa adumaktam ashamna ni do wari sanaduna ngai hak leire sinthoiba chaklami kainom charuge haina room dagi thokle room gi thongdo hanglubada thoishna leplaga lerambado ubada thoishna Mekiras thoishna palakpada ngaklapna thongjilomde yengai wari duna khoida khibana kanala I haiba yengudre Mekiras so latlat tawna thoishna